Ngasisu amuk mayamgi mafamda True Crime Story channel gi maikaidagi asengba thokhiba crime story ama amuk puduna lakjari. Wari asi Kerala gi Dr. Nupi amana mahakki nungshinaba nupabu tamthina hatkhiba warini. Wari asi taminaduna matau karamna thokhibano haibadu khangminasi. 13 July 1996 Tamil Nadu gi tourist spot ama oiriba Kodai Canal gi Kokers Wakta turistsingna kiri-kiri inarami. Marak asida chahi 90 mukki lenga oigadaba nupi amasu suitcase achauba ani paiduna mafam asida lepaga leirami. Hek yengba matamda mahaksu lamkoiba lakpa malami. Ngahak leptuna yengamlaba matungda nupi asina taxi amagi manakta sangsiladuna driver aduda Kanyakumarida chatse yagadra haiduna hanglami. Driver aduna su yaraduna nupi aduna purakliba suitcase anidu taxi adugi trangda hapsanbada mateng pangkina taurami. Adubu nupiduna yaramde lungraba suitcase anidu mathandana thangatuna trang aduda hapchalami aduga taxi adugi maningda tonglami aduga driver aduna thauba haurami. Distance khara thauraba matungda taxi adugi tire ama puncture oirakhi. Khanghaudana tire adu puncture oirakpa aduda nupidu pakhatpa poklami thengdarabadi mangonda achauba problem ama tholaklani khanduna masada charangnaba poklami. Driver aduna nupidugi mataudu ubada anakpa telephone booth amadagi atopa taxi driver amada call tauduna mateng nirami. Nupidudasu atopa taxi ama thuna laklani haina thajaba pirami. Minute kharagi matungda taxi ama laklami thaurakliba driver adugi mamingna Raja kawi. Raja hairiba taxi driver asina nupi asigi plan asi loina kaihandauribani. Nupi asi kanano mahakna Kodai Canaldagi Kanyakumarida kaidauba chatke khallibano karigi mahakna charangnaba pakhatba poklibano hairiba wahang mayamsi khangnabagidamak nupi asigi mamanggi wari hana taminakhisi. Keralagi Kanu districta laiba Payanur kauba khungang amada Dr. Amana idadan November 24, 1953 da middle class family amada pokhi. 1981 da mahak ophthalmologist haibadi mitki doctor ama oikhi. Chahi kharagi matungda mahaka medical college da punna taminarakhiba Dr. Radhakrishnan kauba pediatrician haibadi angangi doctor amaga luhongduna macha ani poktuna nungaina nungsinana leiramki. Adubu chahi kharagi matungda Dr. Omanana makhoigi mayum adu semjamba palami aduga mahaki mapuroiba Dr. Radhakrishnanda haiba matamda mahakti medical duty yamna chinbana sangdabadagi yum adugi semjanbagi responsibility sing adu Omanada loina sinarami. Omanana yum adu semjanaba architect thirami matam asida Omanana Muralidaran kauba Payanurdagi architect ama thengnaduna yum semjanbagi design sing adu plan tauduna khanaraba matungda semjanba haurami. Yum semjanbagi loinarakpa nungtigi unarakpadagi Omanaga Muralidarangagi marakta naksanaba haurakhi. Matam asida Dr. Omana asi chahi 38 surami aduga mahaki nupa Dr. Radhakrishnanga makhoi anigi mari asi lapthoknarami maramdi makhoi anigi medical duty asi yamna chilami. Dr. Omanana daytime duty tarami aduga Dr. Radhakrishnanna night shift duty tabana maram oiraga makhoi anigi marakta matam fangdaba communication gap leirakpana Dr. Omana naitom tarami. Aduga Muralidaranga toina loinarakpadagi Omanana Muralidaranbu yamna nungsijaramki. Mahakna Muralidaranda atang-atangba gift piduna paisa thadaduna mahaka punna lainaba hairamki. Matamgi matung ina makhoi anigi mari asi mayamna khangnaraktuna Dr. Radhakrishnanna machasingdu lahauduna Omanaga makhoi ani khainakhi.
ꯑꯣꯃꯥꯅꯥꯗꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯂꯩꯃꯤꯟꯅꯗꯕꯒꯤ ꯀꯔꯤꯝꯇ ꯈꯜꯂꯝꯗꯦ꯫ ꯃꯍꯥꯛꯇꯤ ꯃꯨꯔꯥꯂꯤꯙꯔꯟꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯟꯖꯟꯗꯨꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯗꯣꯛꯇꯔ ꯑꯣꯃꯥꯅꯥꯕꯨ ꯊꯤꯅ ꯉꯥꯡꯅꯕ ꯍꯧꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯑꯦꯜ ꯁ꯭ꯇꯦꯇꯁ ꯍꯟꯊꯔꯝꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯑꯁꯤꯗ ꯑꯣꯃꯥꯅꯥꯅ ꯃꯨꯔꯥꯂꯤꯙꯔꯟꯗ ꯃꯍꯥꯛꯀꯤ ꯃꯇꯨ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯍꯨꯝꯗꯣꯛꯂꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯔꯝꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯨꯔꯥꯂꯤꯙꯔꯟ ꯑꯁꯤ ꯅꯨꯄꯤ ꯊꯤꯔꯕ ꯃꯆꯥ 2 ꯂꯩꯔꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯣꯃꯥꯅꯥꯗꯒꯤ ꯒꯤꯐ ꯑꯇꯥꯡꯕ ꯄꯩꯁꯥ ꯂꯧꯗꯨꯅ ꯅꯨꯡꯉꯥꯏꯖꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨ ꯃꯆꯥ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯂꯨꯍꯣꯡꯕꯗꯤ ꯄꯥꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤ ꯈꯠꯅ ꯆꯩꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯨꯔꯥꯂꯤꯙꯔꯟꯅ ꯄꯩꯁꯥ ꯆꯤꯟꯕ ꯃꯇꯝꯗꯗꯤ ꯑꯣꯃꯥꯅꯥꯗꯒꯤ ꯄꯩꯁꯥ ꯂꯧꯕ ꯂꯦꯞꯂꯝꯗꯦ, ꯑꯣꯃꯥꯅꯥꯅꯁꯨ ꯑꯗꯨꯝ ꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯑꯣꯃꯥꯅꯥꯅ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯂꯦꯁꯤꯌꯥꯗ ꯆꯦꯟꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯔꯁꯤ ꯍꯥꯏꯅ ꯈꯟꯅꯔꯝꯈꯤ꯫ ꯑꯣꯃꯥꯅꯥꯅ ꯐꯦꯛ ꯄꯥꯁꯄꯣꯔꯠ ꯁꯥꯗꯨꯅ ꯃꯍꯥꯛꯅ ꯍꯥꯟꯅ ꯃꯂꯦꯁꯤꯌꯥꯗ ꯆꯠꯂꯝꯈꯤ, ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯨꯔꯥꯂꯤꯙꯔꯟꯁꯨ ꯑꯃꯨꯛ ꯐꯦꯛ ꯄꯥꯁꯄꯣꯔꯠ ꯁꯤꯖꯤꯟꯅꯗꯨꯅ ꯁꯥꯌꯗ ꯑꯂꯤ ꯍꯥꯏꯅ ꯃꯃꯤꯡ ꯁꯦꯝꯗꯣꯛꯇꯨꯅ ꯆꯠꯂꯝꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯐꯦꯛ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯂꯦꯁꯤꯌꯥꯗ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯨꯔꯥꯂꯤꯙꯔꯟꯗꯤ ꯑꯣꯃꯥꯅꯥꯒ ꯀꯨꯏꯅ ꯂꯩꯕ ꯄꯥꯝꯂꯝꯗꯦ, ꯃꯍꯥꯛꯇꯤ ꯑꯣꯃꯥꯅꯥꯕꯨ ꯄꯩꯁꯥꯒꯤꯗꯃꯛ ꯅꯨꯡꯁꯤꯕ ꯁꯥꯕ ꯑꯣꯏꯔꯝꯈꯤ꯫ ꯑꯣꯃꯥꯅꯥꯅꯗꯤ ꯃꯨꯔꯥꯂꯤꯙꯔꯟꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯗꯕꯅ ꯃꯈꯥ ꯇꯥꯅ ꯃꯂꯦꯁꯤꯌꯥꯗ ꯀ꯭ꯂꯤꯅꯤꯛ ꯑꯃꯗ ꯊꯕꯛ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯅꯤ ꯈꯟꯗꯨꯅ ꯃꯨꯔꯥꯂꯤꯙꯔꯟꯗ ꯃꯍꯥꯛꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯤꯡꯗꯨ ꯑꯗꯨꯝ ꯄꯤꯔꯝꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯑꯣꯃꯥꯅꯥꯅ ꯄꯩꯁా ꯂꯩꯇꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯊꯤꯅ ꯈꯠꯅꯗꯨꯅ ꯃꯨꯔꯥꯂꯤꯙꯔꯟ ꯏꯟꯗꯤꯌꯥꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯏꯟꯗꯤꯌꯥꯗ ꯍꯟꯈ꯭ꯔꯕꯁꯨ ꯃꯨꯔꯥꯂꯤꯙꯔꯟꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯑꯣꯃꯥꯅꯥꯗꯒꯤ ꯄꯩꯁꯥ ꯅꯤꯕ ꯂꯦꯞꯂꯝꯗꯦ꯫ ꯑꯣꯃꯥꯅꯥꯅ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯁꯅꯥ ꯂꯨꯄꯥ ꯀꯥꯏꯊꯣꯛꯇꯨꯅ ꯄꯩꯁꯥ ꯊꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯨꯔꯥꯂꯤꯙꯔꯟꯒꯤ ꯑꯁꯦꯡꯕ ꯃꯒꯨꯟ ꯈꯪꯂꯛꯂꯝꯃꯤ꯫ ꯄꯩꯁꯥꯒꯤꯗꯃꯛ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕ ꯁꯥꯕꯅꯤ ꯍꯥꯏꯕꯁꯤ ꯇꯞꯅ ꯇꯞꯅ ꯈꯪꯂꯛꯂꯕ ꯃꯇꯨꯡꯗꯗꯤ ꯑꯣꯃꯥꯅꯥꯅ ꯄꯩꯁꯥ ꯊꯥꯔꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯩꯁꯥ ꯊꯥꯔꯛꯇꯕꯗꯒꯤ ꯃꯨꯔꯥꯂꯤꯙꯔꯟꯅ ꯑꯣꯃꯥꯅꯥꯗ ꯃꯍꯥꯛꯀꯤ ꯐꯦꯛ ꯄꯥꯁꯄꯣꯔꯠ ꯁꯤꯖꯤꯟꯅꯗꯨꯅ ꯃꯂꯦꯁꯤꯌꯥꯗ ꯂꯩꯔꯤꯕ ꯑꯗꯨ ꯑꯣꯊꯣꯔꯤꯇꯤꯗ ꯇꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯣꯃꯥꯅꯥꯅ ꯃꯨꯔꯥꯂꯤꯙꯔꯟꯗ ꯄꯩꯁꯥꯒ ꯁꯅꯥ ꯂꯨꯄꯥꯒ ꯄꯨꯔꯒ ꯏꯟꯗꯤꯌꯥꯗ ꯊꯣꯛꯂꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯜꯂꯝꯈꯤ꯫ ꯃꯅꯨꯡꯗꯗꯤ ꯑꯣꯃꯥꯅꯥ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯨꯔꯥꯂꯤꯙꯔꯟꯕꯨ ꯂꯥꯞꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯂꯥꯞꯊꯣꯛꯂꯕꯁꯨ ꯃꯨꯔꯥꯂꯤꯙꯔꯟꯅ ꯃꯉꯣꯟꯗ ꯃꯈꯥ ꯇꯥꯅ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯛꯄ ꯌꯥꯏ ꯈꯟꯗꯨꯅ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯜꯂꯝꯈꯤ꯫ 1996ꯇ ꯗꯣꯛꯇꯔ ꯑꯣꯃꯥꯅꯥꯅ ꯃꯥꯒꯤ ꯀ꯭ꯂꯤꯅꯤꯛꯇꯒꯤ 7 ꯖꯨꯂꯥꯏꯗꯒꯤ 14 ꯖꯨꯂꯥꯏ ꯐꯥꯎꯕ ꯂꯤꯞ ꯂꯧꯔꯝꯃꯤ, ꯑꯗꯨꯒ ꯏꯟꯗꯤꯌꯥꯗ ꯊꯣꯛꯂꯛꯇꯨꯅ ꯊꯤꯔꯨꯚꯅꯟꯊꯄꯨꯔꯝꯗ ꯂꯩꯕ ꯃꯥꯒꯤ ꯃꯅꯥꯎꯄꯥꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯎꯇꯤꯗ ꯆꯠꯇꯨꯅ ꯍꯣꯇꯦꯜ ꯔꯨꯝ ꯑꯃ ꯐꯦꯛ ꯅꯦꯝ ꯑꯃꯗ ꯕꯨꯛ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ 8 ꯖꯨꯂꯥꯏꯗ ꯁꯣꯄꯤꯡ ꯆꯠꯂꯝꯈꯤ꯫ ꯃꯍꯥꯛꯅ ꯕꯖꯥꯔꯗꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒ ꯕꯟꯗꯜ ꯈꯔ, ꯁꯨꯠꯀꯦꯁ ꯑꯆꯧꯕ 2ꯒ ꯑꯇꯣꯞꯄ ꯑꯊꯧꯕ ꯈꯨꯠꯂꯥꯏ ꯈꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯣꯇꯦꯜ ꯑꯃꯃꯨꯛ ꯑꯇꯣꯞꯄ ꯐꯦꯛ ꯃꯃꯤꯡꯗ ꯅꯨꯃꯤꯠ humniꯒꯤ ꯕꯨꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯨꯔꯥꯂꯤꯙꯔꯟꯗ ꯀꯣꯜ ꯇꯧꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ "ꯏꯕꯥꯅꯤ ꯎꯅꯗꯕ ꯀꯨꯏꯔꯦ, ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯌꯦꯡꯉꯨ ꯂꯥꯛꯑꯣ, ꯅꯨꯃꯤꯠ humniꯒꯤ ꯔꯨꯝꯁꯨ ꯕꯨꯛ ꯇꯧꯔꯦ ꯏꯕꯥꯅꯤ ꯂꯩꯅꯕ, ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯕ ꯄꯩꯁꯥꯁꯨ ꯂꯧꯔꯒ ꯍꯜꯂꯣ, ꯑꯗꯨꯕꯨ ꯅꯪꯅ ꯑꯩ ꯎꯅꯕ ꯆꯠꯅꯤ ꯍꯥꯏꯕꯁꯦ ꯀꯅꯥꯝꯇꯗꯗꯤ ꯍꯥꯏꯔꯝꯒꯅꯨ" ꯍꯥꯏꯅ ꯑꯣꯃꯥꯅꯥꯅ ꯍꯥꯏꯔꯝꯈꯤ꯫ ꯃꯨꯔꯥꯂꯤꯙꯔꯟꯁꯨ ꯄꯩꯁా ꯄꯥꯝꯕꯅ ꯊꯨꯅ 9 ꯖꯨꯂꯥꯏꯗ ꯎꯇꯤꯗ ꯑꯣꯃꯥꯅꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯦꯗ꯭ꯔꯦꯁꯇꯨꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯍꯤꯡꯗꯨꯃ ꯃꯣꯏꯅꯤ ꯂꯩꯃꯤꯟꯅꯔꯒ ꯅꯣꯡꯉꯥꯜꯂꯒ 10 ꯖꯨꯂꯥꯏꯗ ꯎꯇꯤꯒꯤ ꯐꯖꯕ ꯃꯐꯝ ꯈꯔꯗ ꯀꯣꯏꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯏꯅꯤꯅ ꯍꯣꯇꯦꯜꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯕꯥꯔ ꯑꯃꯗ ꯆꯪꯗꯨꯅ ꯌꯨ ꯊꯛꯂꯝꯃꯤ꯫ ꯑꯣꯃꯥꯅꯥꯅ ꯃꯨꯔꯥꯂꯤꯙꯔꯟꯕꯨ ꯊꯦꯝꯗꯨꯅ ꯈꯗ꯭ꯔꯛ ꯇꯧꯔꯒ ꯌꯨ ꯐꯖꯅ ꯄꯤꯊꯛꯇꯨꯅ ꯉꯥꯎꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯣꯇꯦꯜꯗ ꯍꯜꯂꯛꯇꯨꯅ ꯅꯣꯛꯁꯟꯅꯔꯒ ꯃꯨꯔꯥꯂꯤꯙꯔꯟꯗ ꯇꯦꯁꯇꯣꯁꯇꯦꯔꯣꯟ ꯕꯨꯁ ꯇꯧꯅꯕ
ꯍꯥꯏꯕꯗꯤ ꯅꯨꯄꯥꯒꯤ ꯁꯦꯛꯁ ꯍꯣꯔꯃꯣꯟ ꯔꯤꯒꯨꯂꯦꯠ ꯇꯧꯅꯕ ꯍꯤꯗꯥꯛ ꯑꯃ ꯃꯥꯅ ꯃꯂꯦꯁꯤꯌꯥꯗꯒꯤ ꯄꯨꯔꯛꯏ, ꯑꯗꯨ ꯀꯥꯞꯄꯤꯒꯦ, ꯑꯗꯨ ꯀꯥꯞꯄꯗꯤ 4 times ꯍꯦꯟꯅ ꯀꯟꯈꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯨꯔꯥꯂꯤꯁꯨ ꯉꯥꯎꯔꯕꯅꯤꯅ ꯑꯣꯃꯥꯅꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯌꯥꯗꯨꯅ ꯀꯥꯞꯍꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ, ꯂꯤꯊꯦꯜ ꯄꯣꯏꯖꯟ ꯑꯣꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯨꯔꯥꯂꯤ ꯗꯥꯔꯟ ꯁꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯣꯃꯥꯅꯥꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯕꯥꯊꯔꯨꯝꯗ ꯄꯨꯁꯟꯗꯨꯅ ꯊꯥꯡ ꯑꯊꯧꯕ ꯑꯃꯅ ꯂꯦꯜꯂꯗꯨꯅ ꯏ ꯂꯧꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯄꯤꯛꯅ ꯄꯤꯛꯅ ꯀꯛꯂꯒ ꯇꯣꯏꯂꯦꯠꯇ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯈꯔ ꯐ꯭ꯂꯁ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯑꯃꯗꯤ ꯐ꯭ꯂꯁ ꯇꯧꯕ ꯂꯣꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯖꯨꯂꯥꯏ 11ꯗ ꯔꯨꯝ ꯑꯗꯨ ꯆꯦꯛ ꯑꯥꯎꯠ ꯇꯧꯒꯗꯕꯅ ꯑꯣꯃꯥꯅꯥꯅ ꯂꯦꯝꯍꯧꯔꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯉꯁꯥꯏ ꯃꯥꯅ ꯂꯩꯔꯛꯈꯤꯕ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒ ꯑꯗꯨꯗ ꯍꯥꯞꯆꯜꯂꯒ ꯁꯨꯠꯀꯦꯁ ꯑꯆꯧꯕ ꯑꯅꯤꯗꯨꯗ ꯍꯥꯞꯆꯜꯂꯗꯨꯅ ꯑꯍꯥꯟꯕ ꯃꯥꯅ ꯕꯨꯛ ꯇꯧꯈꯤꯕ ꯍꯣꯇꯦꯜ ꯔꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤ ꯑꯃꯒꯤ ꯍꯛꯆꯥꯡꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯂꯣꯏꯅ ꯇꯣꯏꯂꯦꯠꯇ ꯐ꯭ꯂꯁ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯂꯣꯏꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 5ꯅꯤ ꯍꯧꯖꯟꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯈꯔ ꯑꯗꯨ ꯑꯣꯃꯥꯅꯥꯅ ꯀꯣꯗꯥꯏꯀꯅꯥꯜꯒꯤ ꯆꯤꯡꯗ ꯆꯠꯇꯨꯅ ꯂꯪꯊꯣꯛꯂꯨꯔꯒꯦ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯝꯈꯤ꯫ ꯀꯣꯗꯥꯏꯀꯅꯥꯜꯒꯤ ꯆꯤꯡ ꯑꯁꯤꯗ ꯇꯥꯁꯟꯈꯤꯕ ꯃꯤ ꯑꯃꯠꯇ ꯃꯁꯥ ꯐꯪꯕ ꯉꯝꯗꯦ ꯍꯥꯏꯅ ꯍꯥꯏꯅꯕ ꯂꯩꯕꯅ ꯑꯣꯃꯥꯅꯥꯅ ꯄ꯭ꯂꯥꯟ ꯑꯁꯤ ꯑꯃꯨꯛ ꯈꯜꯂꯛꯈꯤꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯂꯦꯝꯍꯧꯔꯤꯕ ꯍꯛꯆꯥꯡꯁꯤꯡꯗꯨ ꯑꯃꯨꯛ ꯁꯨꯠꯀꯦꯁ ꯑꯅꯤꯗꯨꯗ ꯍꯥꯞꯇꯨꯅ ꯄꯔꯐ꯭ꯌꯨꯝ ꯆꯥꯏꯁꯟꯗꯨꯅ ꯇꯦꯛꯁꯤ ꯑꯃ ꯅꯦꯛꯇꯨꯅ ꯀꯣꯗꯥꯏꯀꯅꯥꯜꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯣꯗꯥꯏꯀꯅꯥꯜ ꯌꯧꯕ ꯃꯇꯝꯗꯗꯤ ꯇꯨꯔꯤꯁ ꯃꯌꯥꯝ ꯑꯃ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯔꯝꯕꯗꯒꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯃꯤꯅ ꯎꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯂꯒꯦ ꯍꯥꯏꯗꯨꯅ ꯇꯦꯛꯁꯤ ꯇꯣꯡꯗꯨꯅ ꯍꯜꯂꯛꯄꯗ ꯇꯦꯛꯁꯤ ꯑꯗꯨꯒꯤ ꯇꯥꯌꯔ ꯑꯗꯨ ꯄꯪꯆꯔ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯔꯥꯖꯥ ꯀꯧꯕ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯨ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯇꯣꯡꯂꯒ ꯈꯔ ꯊꯧꯕ ꯍꯧꯔꯛꯂꯕ ꯃꯇꯨꯡꯗ ꯔꯥꯖꯥꯅ ꯑꯄꯨꯝꯕ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯂꯥꯛꯄꯗꯒꯤ ꯆꯤꯡꯅꯗꯨꯅ ꯑꯣꯃꯥꯅꯥꯗ ꯑꯣꯟꯊꯣꯛꯇꯨꯅ ꯁꯨꯠꯀꯦꯁ ꯑꯗꯨꯗ ꯀꯔꯤ ꯌꯥꯎꯒꯦ, ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯑꯣꯃꯥꯅꯥꯅ ꯃꯥꯅ ꯍꯪꯂꯤꯕ ꯑꯗꯨ ꯀꯔꯤꯝꯇ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯔꯥꯖꯥꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯪꯕꯗꯒꯤ ꯆꯦꯟꯕ ꯌꯥꯗꯗꯨꯅ ꯑꯣꯃꯥꯅꯥꯅ ꯍꯥꯏꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠ ꯈꯔꯗꯨ ꯍꯨꯟꯗꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯂꯕꯗꯤ ꯔꯥꯖꯥꯗ ꯄꯩꯁꯥ ꯌꯥꯝꯅ ꯄꯤꯒꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯥꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯗꯨꯅ ꯍꯣꯏ, ꯃꯈꯥ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯥꯅ ꯍꯣꯏ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯑꯣꯃꯥꯅꯥꯅ ꯄꯥꯈꯠꯄ ꯐꯔꯝꯃꯤ, ꯑꯗꯨꯒ ꯃꯤ ꯂꯩꯇꯕ ꯖꯒꯥ ꯑꯃꯗ ꯆꯠꯇꯨꯅ ꯁꯨꯠꯀꯦꯁ ꯑꯅꯤꯗꯨ ꯂꯪꯊꯣꯛꯅꯕ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯣꯃꯥꯅꯥ ꯇꯦꯛꯁꯤ ꯑꯗꯨꯗ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯇꯦꯛꯁꯤ ꯑꯗꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯒꯤ ꯃꯃꯥꯡꯗ ꯈꯥꯝꯂꯗꯨꯅ ꯂꯩꯔꯝꯈꯤ, ꯑꯗꯨꯒ ꯔꯥꯖꯥꯅ ꯑꯩꯒꯤ ꯇꯦꯛꯁꯤ ꯃꯅꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯆꯦꯟꯖꯜꯂꯝꯈꯤ꯫ ꯇꯦꯛꯁꯤ ꯑꯗꯨ ꯄꯨꯂꯤꯁꯅ ꯀꯣꯏꯁꯟꯗꯨꯅ ꯁꯨꯠꯀꯦꯁꯁꯤꯡꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯀꯛ ꯃꯀꯛ ꯄꯤꯛꯅ ꯀꯛꯂꯕ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠ ꯈꯔ ꯌꯥꯎꯕꯗꯨ ꯎꯔꯝꯈꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯣꯃꯥꯅꯥꯅ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯃꯥꯅ ꯇꯧꯈꯤꯕ ꯀ꯭ꯔꯥꯏꯝ ꯑꯗꯨ ꯄꯨꯂꯤꯁꯇ ꯀꯟꯐꯦꯁ ꯇꯧꯔꯝꯃꯤ꯫ ꯀꯣꯔꯠꯇ ꯀ꯭ꯔꯥꯏꯝ ꯑꯗꯨꯒꯤ ꯋꯤꯠꯅꯦꯁ ꯑꯃꯁꯨꯡ ꯏꯚꯤꯗꯦꯟꯁꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯝꯈꯤ꯫ ꯑꯗꯨꯕꯨ 2001ꯗ ꯀꯣꯔꯠꯇ ꯃꯥꯅ ꯕꯦꯜ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯝꯃꯤ꯫ ꯑꯣꯃꯥꯅꯥ ꯑꯁꯤ ꯖꯦꯜꯗ ꯂꯩꯕ ꯃꯇꯝꯗ ꯔꯨꯜꯁ ꯐꯖꯅ ꯐꯣꯂꯣ ꯇꯧꯕ, ꯑꯗꯨꯒ ꯚꯥꯏꯑꯣꯂꯦꯟꯠ ꯑꯣꯏꯗꯕ ꯅꯦꯆꯔ ꯑꯣꯏꯕꯅ ꯀꯣꯔꯠꯅꯁꯨ ꯃꯍꯥꯛꯀꯤ ꯕꯦꯜ ꯑꯗꯨ ꯑꯦꯄ꯭ꯔꯨꯞ ꯇꯧꯗꯨꯅ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ, ꯄꯨꯂꯤꯁꯅ ꯊꯤꯕꯗ ꯐꯪꯈꯤꯔꯝꯗꯦ꯫ 2017ꯗ ꯃꯂꯦꯁꯤꯌꯥꯗ ꯀꯦꯔꯦꯂꯥꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯣꯡꯅꯥꯎꯗꯒꯤ ꯆꯣꯡꯗꯗꯨꯅ ꯁꯨꯁꯥꯏꯗ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯀꯦꯔꯦꯂꯥ ꯄꯨꯂꯤꯁꯇ ꯅꯣꯇꯤꯐꯥꯏꯗ ꯇꯧꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯄꯨꯂꯤꯁꯅ ꯁꯨꯁꯥꯏꯗ ꯇꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯣꯃꯥꯅꯥ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃꯅ ꯁꯤꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯃꯆꯦꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯝꯈꯤ꯫ ꯄꯨꯂꯤꯁꯅ ꯑꯆꯨꯝꯕ ꯈꯪꯅꯕꯒꯤꯗꯃꯛ DNA ꯇꯦꯁ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯛꯆꯥꯡ ꯑꯗꯨ ꯑꯣꯃꯥꯅꯥ ꯑꯣꯏꯔꯝꯈꯤꯗꯦ, ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯦ ꯑꯣꯏꯔꯝꯈꯤ꯫
ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛꯇꯨ ꯑꯣꯃꯥꯅꯥꯒ ꯃꯥꯟꯅꯔꯕꯁꯨ DNA ꯔꯤꯖꯜꯒ ꯆꯍꯤꯒꯗꯤ ꯈꯦꯠꯅꯔꯝꯃꯤ꯫ ꯉꯁꯤ ꯐꯥꯎꯕ ꯑꯣꯃꯥꯅꯥ ꯑꯁꯤ ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯈ꯭ꯔꯕ ꯍꯥꯏꯕꯁꯤ ꯀꯅꯥꯝꯇꯅ ꯈꯪꯗ꯭ꯔꯤ꯫ ꯃꯁꯤꯅꯤ ꯃꯆꯥ ꯃꯋꯥ ꯂꯩꯔꯕꯤ ꯅꯨꯄꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯄꯥꯝꯂꯨꯕꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ꯫ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯀ꯭ꯔꯥꯏꯝ ꯁ꯭ꯇꯣꯔꯤ ꯇꯥꯅꯕꯒꯤꯗꯃꯛ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯗꯨꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯟ ꯇꯧꯕꯤꯌꯨ꯫